Moreh Ccpur relief camp the Lairakliba Mahairoi Manga Deradun the class 10 foul lame na Tamhalagani. Deradun Pawusat Pigi Sel na Assam Rifles na Puthoklaga May of English and Kungo Homdoidigi Horaklaga State Amasum Union Langana Waroisin Puraktabadi Houses Sahi Ohum Hen Satrakliba Manipuri Tam Tiravan get Hawdokshin Maram Weduna Tawai Hinavigita Maglanje Latuna Tuan but relief came the Sangs from Lorakliva no Pamasa ITP Mahiri Mangabu Uttarakhandi Deradun the Liba Tribal of India Don Sankriti School Sale Amatating than a class 10 Pabo Mahimasing Tamhangadari Deradun Gi School Sita Tamnabagi the Makangalaba IDP Mahiroi Singasi Moreh Ccpur Lanjela Kibini Housingna Imphal Tuan Mapam the Hangba relief camps in the Sangs from Lorok Libini Makoi Mangani School Sita class 10 Pau Tambada Sana Tanava Lepam School uniform Masumakoi Tangai Ferdana Matauta Khudong Sab Punamak Lem the Piganari Makoina Imphal the Deradun School Sitamna Satpegi Shelna Inspector General Assam Rifles Sound IGAR is Kimiyang Makara Assam Rifles na Puthoklaga Mahiroi Manga Simfalgi Tuan but relief camps in the directly by Mahiroi Singi Marak the Kankatpani Taurangasi Information Technology Institute ITI na sponsor Togunari School Lem na Mahit Tamlugar the Mahiroi Singamasumako Guardian single loinana Narang Imphal Logbo the Governor A.K. Balaga Suhakting and Unakrip Makoyu Unaraduna Governor High IDP Nupamasa Mangabu class 10 Fobal Lem na Mahitam Hangadoriba Taurangasi Mahiroi Singitamakti Asobu Khudong Sabamani Amasum Makoyi Haitoi Singtoi Bising Hena Sakot Hananaba Puning Tokatpani Mahiroi Singasigi Tungi Punsidu Apabu Weresano Habagaloinana Assam Rifles na Lokalakli Taurangasi Damak Takat Paspondoki Logbawon the IGAR South Major General Gaurav Sharma Masum 9 Sector Gi Commander Brigadier Pratyush Kumar Laktuna Mahiroi Singamasum Makoi Guardian Singna Wariwatai Sanabari Saryaki Nongmai Kapna Kre Kusukulai Kya Fogale Police Nahandaging a sea forward Kangpupi District Manung Sanma Lairon Boyfai Lailon Munloi Molhoi P molding Lairon Kunau to Kulai Piper militant sing lady have a Kanaba palm from Badigi Manipur Police CRPF RAF Cobra the Army upon with team Amana operations at a creati operation to the militant sing never single security force Kunumai Kamakri Mapa Madurgi Kusukulai Kya Fagale Fagalabu Kusukulai Singaduri single double barrel gun Taragataret AK-47 rifle Ani M4 carbine Ama SLR Ani SKS rifle Ama sniper Yawa .303 rifle Ama SBL rifle Taragamathoi ammunition communication equipment Sing Yauna Land season of Yaw at a polam Sing Hari Nakalamara Thobal PS Ki Manungsan but Thobal Bazar de KCP FFL gi Kedarni have Anifari, Paravasinga to the Abuzam, Sumit Singa, Kaisampat, Taudam Babok Laikai, housing na fighting guard the Levinemadi, Mukusung, Gangmai Sekun Humdoi, Nonegi Kopum, Gautau the Ginhari, Kumalakpum, ISBT Mayadi, RPF PLA gi Kedarni have Amapari, Paravadudi, Oinam, Dan Rasinga Sekungamapan, Jeripoki, Lairong Tel, Pitra the Gine, Mangondegi, Honda Activa, Scooter Amos Fogapagam Lehari. Congo the Ebola gi case listing of Helium Sumakoi Manung the Saniga Yankai Nipan Secret Authority. Nongfokangba Congo the Ebola Nabami Gimasing listing of Magahum Sucre Makoi Manung the Saniga Yankai Mari Secret Haina. Numarizu Numiki attain but the officials in the phone of him. Ebola Nabami Singa Sona Samnaruba Mui Singa Kungu Liba Hosixu Asawa Aruba Sarwadi. Me Taragamangadi. Italy province Lyset as it Tokli Haina, Pau Loktokiba Madam the House of Power with the Punamioi Sam Nab Pakri Haina, Congo Health Ministry Nike. Yam Drava the Anabasa Fugamanga hospitals in the Netragana, Tonga Tamli Hana Ministry Namakata Nike. Bandibagio virus not one but Ebola Lyset Ki Bigs in Netragana, lying amatality. Lyset as it Topa Ahan Matada Quai Digi Sati Waiki. Officials in the House of Power, Makoina Kandriba at a casing Leramba Yamaso, Lyset as sea, Kangwang Kalakpi Yai Hina officials in Hadi. Laina Sinava Mui sing a Sona Samnaruba Mui sing a Kunguliba si local authorities in Marueba, Isua Moidi. House of Power the Makoina Sadi Yakamanga covered over Ngami Hina Ministry Nike. Officials in the House of Power, Lyset Adugi Horakam Kangam than a lady Yamaso, Mamang Sayol forward Anava sing a Sona Samnaruba Mui, listen Kuntragamanga Hen. Kungul Leo Matau Tehena, authorities in the Suhakeri.
ꯈꯣꯡꯒꯨꯜꯂꯤꯕ ꯉꯝꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯅꯣꯡꯄꯣꯛ ꯊꯪꯕ ꯀꯣꯡꯒꯣꯗ ꯂꯥꯟ ꯍꯧꯕꯁꯤꯡꯅ ꯊꯣꯛꯍꯟꯕ ꯍꯤꯡꯁꯥꯁꯨ ꯑꯃꯅꯤ꯫ ꯏꯇꯣꯔꯤꯗ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯒ꯭ꯔꯨꯞꯅ ꯁꯧꯒꯠꯄ ꯑꯦꯂꯥꯏꯠ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯣꯔꯁꯅ ꯆꯠꯊꯕ ꯑꯦꯇꯦꯛꯁꯤꯡꯅ ꯈꯨꯟ ꯃꯌꯥꯝꯒ ꯐꯥꯎꯅꯗ꯭ꯔꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯃꯌꯥꯝ ꯂꯥꯟꯖꯤꯟꯍꯜꯂꯦꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯣꯁꯀꯣꯅ ꯗ꯭ꯔꯣꯟ 60 ꯀꯥꯞꯈꯥꯏꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯃꯣꯁꯀꯣꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕꯗ ꯗ꯭ꯔꯣꯟ ꯃꯌꯥꯝ ꯀꯥꯞꯈꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯌꯔꯄꯣꯔꯠꯁꯤꯡꯗ ꯐ꯭ꯂꯥꯏꯠꯁꯤꯡ ꯉꯥꯏꯍꯥꯛ ꯁꯁꯄꯦꯟ ꯇꯧꯈꯤ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯣꯁꯀꯣ ꯁꯤꯇꯤꯒꯤ ꯔꯤꯐꯥꯏꯅꯔꯤꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯈꯤ ꯔꯁꯤꯌꯥꯒꯤ ꯗ꯭ꯔꯣꯟꯁꯤꯡꯅ ꯁꯤꯚꯤꯂꯤꯌꯟ ꯃꯥꯔꯆꯦꯟ ꯚꯦꯁꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯏꯖꯤꯞꯁꯤꯌꯟ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃ ꯁꯤꯈꯤ꯫ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯃꯤ ꯔꯤꯖꯟꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 5 ꯁꯤꯈꯤ꯫ ꯃꯣꯁꯀꯣꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄ ꯗ꯭ꯔꯣꯟ 60 ꯀꯥꯞꯈꯥꯏꯈꯤ ꯍꯥꯏꯅ ꯃꯦꯌꯔ ꯁꯔꯒꯦ ꯁꯥꯕꯤꯌꯥꯅꯤꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯂꯥꯏꯈꯤ꯫ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯈꯥꯏꯈꯤꯕ ꯃꯐꯝꯁꯤꯡꯗ ꯏꯃꯥꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯁꯔꯃꯦꯌꯣꯚ, ꯗꯣꯃꯣꯗꯦꯗꯣꯚꯣ ꯑꯃꯁꯨꯡ ꯚꯤꯅꯨꯀꯣꯚꯣꯗ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡꯒ ꯅꯛꯅꯕ ꯖꯨꯀꯣꯚꯁꯀꯤꯒꯤ ꯏꯌꯔꯄꯣꯔꯠꯁꯤꯡꯅ ꯐ꯭ꯂꯥꯏꯠꯁꯤꯡ ꯁꯁꯄꯦꯟ ꯇꯧꯈꯤ꯫ ꯀꯣꯟꯅ ꯁꯔꯚꯤꯁ ꯑꯃꯨꯛ ꯍꯧꯈꯤ꯫ ꯑꯍꯤꯡꯗ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡꯅ ꯗ꯭ꯔꯣꯟ 301 ꯀꯥꯞꯈꯥꯏꯈꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯄꯜꯂꯗꯨꯅ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯋꯦꯌꯔꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯀꯥꯞꯈꯥꯏꯈꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯌꯥꯎꯏ꯫ ꯗ꯭ꯔꯣꯟꯁꯤꯡꯅ ꯃꯣꯁꯀꯣꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗ ꯃꯃꯥꯡ ꯆꯌꯣꯜꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯁꯀꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯂꯥꯛꯄꯅꯤ꯫ ꯏꯪ 2022ꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡꯗ ꯆꯠꯊꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯌꯔ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯃꯥꯡ ꯆꯌꯣꯜꯒꯤ ꯑꯦꯇꯦꯛ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯃꯤ ꯔꯤꯖꯟꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯍꯤ 19ꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯆꯍꯤ 33 ꯁꯨꯔꯕ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯆꯍꯤ 69 ꯁꯨꯔꯕꯤ ꯃꯕꯣꯛ ꯁꯤꯈꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯣꯛꯈꯤ ꯍꯥꯏꯅ ꯔꯤꯖꯅꯦꯜ ꯄ꯭ꯔꯣꯖꯤꯀ꯭ꯌꯨꯇꯔꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯖꯥꯄꯣꯔꯤꯖꯤꯌꯥ ꯁꯤꯇꯤꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯩ 3 ꯁꯣꯛꯈꯤ ꯍꯥꯏꯅ ꯂꯣꯀꯦꯜ ꯒꯚꯔꯅꯔ ꯑꯥꯏꯚꯟ ꯐꯦꯗꯣꯔꯣꯚ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯇꯦꯂꯤꯒ꯭ꯔꯥꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯔꯁꯤꯌꯥꯅ ꯈꯥ ꯊꯪꯕ ꯑꯣꯗꯦꯁꯥ ꯔꯤꯖꯟꯗꯁꯨ ꯁ꯭ꯀ꯭ꯋꯥꯟꯗꯔ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯁꯤꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤ ꯑꯃꯁꯨꯡ 3 ꯁꯣꯛꯈꯤ ꯍꯥꯏꯅ ꯔꯤꯖꯅꯦꯜ ꯒꯚꯔꯅꯔ ꯃꯣꯔꯦꯍ ꯀꯤꯄꯔꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯂꯥꯏꯈꯤ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯐꯦꯁꯤꯂꯤꯇꯤꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯒꯥꯔꯤꯁꯤꯡ ꯑꯃꯁꯨꯡ ꯊꯥꯎ ꯊꯝꯐꯝ ꯇꯦꯡꯛꯁꯤꯡ ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯩ ꯃꯐꯝꯗ ꯔꯁꯤꯌꯥꯅ ꯅꯝꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯁꯦꯚꯦꯁꯇꯣꯄꯣꯜ ꯁꯤꯇꯤꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯣꯄꯟ ꯏꯌꯔ ꯄꯕ꯭ꯂꯤꯛ ꯏꯚꯦꯟꯠ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯈꯤ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠꯁꯤꯡ ꯃꯨꯠꯊꯠꯂꯒ ꯊꯝꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯒꯚꯔꯅꯔ ꯃꯤꯈꯥꯏꯜ ꯔꯥꯖꯚꯣꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯗꯤꯖꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯖꯔꯦ꯫ ꯃꯈꯣꯏ 3ꯈꯛ ꯐꯥꯈꯤꯕꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯕ ꯈꯣꯠꯄꯁꯤ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ꯫ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯏꯟꯄꯨꯠꯇ ꯈꯨꯠꯂꯥꯏ ꯈꯔꯒ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯄꯥꯎ ꯂꯩꯕꯀꯣ꯫ ꯑꯣꯜꯔꯦꯗꯤ ꯗꯤꯖꯤꯗ ꯂꯩꯔꯦ, ꯑꯇꯣꯞꯄ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯈꯔꯒ ꯂꯩꯔꯤꯕ ꯚꯦꯂꯤꯗ ꯂꯩꯔꯤꯕꯁꯦ ꯍꯧꯖꯤꯛ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯤꯈꯠꯄꯤꯔꯛꯑꯣ, ꯂꯣꯏꯅ ꯈꯣꯝꯒꯠꯄꯤꯔꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯐꯥꯗꯅꯕ, ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃꯁꯨ ꯃꯈꯣꯏꯗ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯇꯧꯖꯔꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯁꯣ ꯗꯦꯠ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ NIAꯅ ꯅꯠꯇ꯭ꯔꯒ CBIꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯐꯥꯕ ꯄꯨꯟꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯗꯅꯅꯕ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯇꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯔꯕ, ꯇꯝꯄꯥꯛꯁꯤꯗ ꯈꯖꯤꯛꯇꯪ ꯏꯪ ꯇꯞꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯗꯅ ꯈꯣꯠꯇꯗꯅ ꯋꯥꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯖꯤꯛꯇꯪ ꯀꯣꯛꯄ ꯌꯥꯅꯅꯕ ꯍꯣꯠꯅꯒꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯗꯤꯖꯤꯁꯦ ꯃꯥ ꯊꯋꯥꯏ ꯌꯥꯝꯅ ꯇꯧꯖꯔꯤꯑꯕ꯫ ꯃꯥꯅ ꯉꯔꯥꯡꯃꯨꯛꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯇꯝꯄꯥꯛꯁꯤꯗ ꯈꯖꯤꯛꯇꯪꯕꯨ ꯏꯪꯉꯒꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯆꯤꯡꯗ ꯂꯣꯏꯅ ꯊꯥꯒꯠꯂꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯊꯥꯗꯣꯛꯍꯟꯕ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯍꯥꯏꯗꯅ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯕ, ꯃꯤ ꯐꯨꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯊꯥꯗꯣꯛꯍꯜꯂꯒ ꯈꯨꯠꯂꯥꯏꯕꯨ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ, ꯑꯃꯒ ꯍꯥꯠꯅ ꯁꯨꯅꯔꯤꯕꯁꯤ ꯂꯦꯞꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯥ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯁꯥꯟꯇꯤ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕ, ꯁꯥꯟꯇꯤ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯅꯤꯡꯊꯤꯖꯅ ꯇꯧꯔꯒ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯊꯦꯡꯛ ꯌꯨ꯫